ꯄꯥꯎꯂꯤꯗꯒꯤ ꯊꯣꯛꯆꯔꯛꯑꯦ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯋꯥꯏꯗ ITI ꯒꯥꯁꯨ ꯂꯩꯗꯥꯏ ꯂꯩꯕꯅꯤ ITI ꯒꯥꯁꯨ ꯂꯩꯕꯅꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯁꯣꯔꯣꯛꯀꯤ ꯃꯁꯤ ꯕꯥꯎꯂꯤꯒꯤ ꯕꯥꯎꯟꯗꯔꯤꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯪꯖꯔꯨꯕꯗꯣ ꯁꯤ ꯕꯥꯎꯂꯤ ꯈꯨꯡꯒꯪꯒꯤ ꯕꯥꯎꯂꯤ ꯃꯩꯇꯩ ꯈꯨꯡꯒꯪꯒꯤ ꯀꯩꯅꯣꯅꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯑꯗꯨꯃꯥꯏꯅ ꯂꯧꯕꯨꯛꯅ ꯄꯨꯁꯤꯜꯂꯒ ꯀꯔꯤꯝꯇ ꯃꯤꯇꯣꯞꯇ ꯁꯝꯅꯗꯅ ꯂꯩꯕ ꯇꯣꯉꯥꯟꯅ ꯌꯥꯝꯅ ꯇꯣꯈꯥꯏꯅ ꯂꯩꯕ ꯉꯁꯥꯏ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯑꯥꯔꯃꯤ ꯔꯤꯇꯤꯌꯥꯔ ꯇꯧꯕꯒꯤ ꯌꯨꯝꯗꯨ ꯎꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤꯗꯤ ꯁꯤꯒꯤ ꯈꯨꯟꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃ ꯈꯜꯂꯤ ꯍꯥꯏꯔꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯡ ꯉꯁꯥꯏꯒꯤ ꯕꯒꯥꯜ ꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯂꯩꯔꯦ ꯑꯩ ꯗꯔꯝ ꯍꯥꯏꯗꯨ ꯌꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯩꯇꯩ ꯌꯨꯝ ꯈꯔ ꯕꯦꯡꯒꯥꯂꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ ꯎꯖꯔꯛꯀꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ ꯃꯈꯥ ꯄꯥꯡꯅꯔ ꯑꯋꯥꯡ ꯄꯥꯡꯅꯔ ꯁꯤꯕꯨ ꯅꯣꯡꯄꯣꯛ ꯑꯋꯥꯡ ꯄꯥꯡꯅꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯑꯋꯥꯡ ꯄꯥꯡꯅ ꯍꯥꯏꯒꯠꯂꯛꯏꯃꯤ ꯀꯤꯂꯣꯃꯤꯇꯔ 2ꯒꯨꯝꯕ ꯍꯥꯏꯒꯠꯄ ꯇꯥꯏ ꯊꯧꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯥꯂꯤꯁꯤꯡꯒ ꯇꯥꯕ ꯃꯐꯝꯅꯤ ꯕꯦꯡꯒꯥꯂꯤ ꯍꯤꯟꯗꯨꯁꯤꯡꯅ ꯄꯨꯖꯥ ꯇꯧꯕꯒꯤ ꯄꯨꯖꯥ ꯇꯧꯔꯤꯕ ꯉꯁꯤꯗꯤ ꯕꯤꯁꯔꯖꯟ ꯂꯣꯏꯁꯤꯟꯈꯤꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯗꯔꯝ ꯍꯥꯏꯗꯨ ꯌꯧꯒꯗꯧꯔꯦ ꯗꯔꯝꯗꯨ ꯌꯧꯔꯒ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ ꯑꯃꯔꯣꯝ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯥꯂꯤꯁꯤꯡ ꯇꯥꯔꯛꯑꯕ ꯃꯐꯝꯅꯤ ꯍꯤꯟꯗꯨꯁꯇꯥꯅꯤ ꯑꯩꯈꯣꯏꯒꯤ ꯕꯤꯍꯥꯔꯔꯣꯝꯗꯒꯤ UP ꯔꯣꯝꯗꯒꯤ ꯍꯧꯔꯛꯄ ꯀꯩꯅꯣꯁꯤꯡ ꯍꯤꯟꯗꯨꯁꯇꯥꯅꯤꯁꯤꯡ ꯗꯦꯁꯋꯥꯂꯤꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯗꯦꯁꯋꯥꯂꯤꯁꯤꯡꯒꯤ ꯈꯨꯟ ꯃꯆꯥ ꯌꯨꯝ ꯈꯔ ꯂꯥꯟꯊꯣꯔꯛꯑꯦꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯔꯝ ꯍꯥꯏꯔꯤꯕ ꯁꯣꯝꯗ ꯗꯔꯝ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯦꯛꯇꯨꯗꯗꯤ ꯎꯠꯆꯔꯝꯃꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯄꯨꯋꯥꯔꯤ ꯁꯛꯇꯥꯛꯆꯕꯒꯤ ꯂꯝꯍꯥꯡ ꯑꯃ ꯑꯃꯨꯛ ꯂꯥꯜꯂꯦ ꯁ꯭ꯋꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯗꯔꯝ ꯌꯧꯁꯤꯜꯂꯛꯑꯦ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯐꯝꯄꯥꯛ ꯍꯥꯒꯠꯂꯒ ꯂꯩꯔꯤꯕꯁꯦ ꯃꯩꯇꯩ ꯀꯩꯅꯣꯅꯤ ꯁꯤꯁꯨ ꯃꯩꯇꯩ ꯗꯨꯀꯥꯟꯅꯤ ꯑꯩꯈꯣই ꯀꯩꯅꯣ ꯍꯥꯟꯅ ꯆꯠꯆꯔꯨꯒꯦ ꯁꯤꯗ ꯃꯩꯇꯩ ꯏꯆꯜ ꯏꯆꯦꯁꯤꯡꯅꯤ ꯐꯝꯃꯤꯁꯦ ꯁꯤꯗ ꯗꯔꯝ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯕꯣꯟꯇꯔꯥꯄꯨꯔ ꯆꯪꯕꯒꯤ ꯂꯝꯈꯥꯏꯗꯨ ꯌꯧꯁꯤꯜꯂꯛꯑꯦ ꯁꯨꯝꯅ ꯃꯤꯇꯔ 200-300ꯒꯤ ꯋꯥꯅꯤ ꯃꯗꯨ ꯌꯧꯔꯒ ꯑꯃꯨꯛ ꯄꯥꯎꯗꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯗꯔꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯤ ꯑꯉꯛꯄ ꯐꯪꯅ ꯄꯨꯖꯥꯒꯤ ꯂꯥꯡꯗꯅ ꯂꯩꯔꯝꯃꯦ ꯗꯔꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯃꯦꯟ ꯔꯣꯗꯇꯒꯤ ꯂꯝꯈꯥꯏꯔꯛꯑꯦꯔꯒ ꯆꯪꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯕꯥꯎꯂꯤ ꯍꯥꯏꯔꯤꯕ ꯈꯨꯟꯗꯨ ꯌꯧꯔꯦ ꯍꯥꯏꯔꯒ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯒꯣꯂꯥꯆꯤꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯊꯨꯡꯉꯛꯀꯗꯕꯅꯤ ꯑꯗꯣ ꯂꯝꯈꯥꯏꯕ ꯃꯐꯝꯗꯨꯗꯤ ꯑꯆꯧꯕ ꯒꯥꯔꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯍꯧꯕ ꯏꯁꯄꯤꯀꯔꯅꯆꯤꯡꯕ ꯍꯥꯞꯄꯒ ꯄꯨꯖꯥꯒꯤ ꯂꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯆꯠꯐꯝ ꯐꯥꯎꯕ ꯊꯩꯅꯐꯝ ꯐꯥꯎ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯈꯥꯏꯕꯝꯗꯨ ꯃꯁꯤꯅꯤ ꯍꯥꯏꯕ ꯇꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯈꯨꯟꯗ ꯆꯪꯉꯒ ꯍꯧꯖꯤꯛꯀꯤ ꯂꯝꯈꯥꯏꯕꯝꯁꯤꯗꯩ ꯆꯪꯉꯛꯑꯒ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯃ ꯑꯅꯤ ꯌꯥꯝꯅ ꯎꯅꯕꯁꯨ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯩꯍꯥꯛꯅ ꯆꯪꯖꯔꯝꯒꯦ ꯈꯟꯖꯕ ꯕꯥꯎꯂꯤꯒꯤ ꯅꯥꯀꯟꯗ ꯅꯣꯡꯆꯨꯞ ꯂꯣꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯊꯪꯅꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯈꯥꯏꯔꯒ ꯂꯩꯔꯤꯕ ꯀꯕꯨꯏ ꯈꯨꯟꯗꯨꯁꯨ ꯆꯪꯕ ꯉꯝꯖꯔꯝꯗ꯭ꯔꯦ ꯑꯗꯣ ꯃꯇꯨꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯃꯗꯨ ꯅꯣꯡꯃ ꯆꯪꯖꯔꯨꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯦꯂꯥꯗꯧꯅꯁꯨ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯃꯦꯟ ꯔꯣꯗꯇꯨꯗꯗꯤ ꯑꯉꯛꯄ ꯐꯪꯅ ꯒꯥꯔꯤ ꯑꯆꯧꯕꯗ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯗꯔꯝ ꯍꯥꯏꯗꯨꯐꯥꯎꯕ ꯗꯔꯝ ꯂꯝꯈꯥꯏꯐꯥꯎ ꯊꯣꯛꯆꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯄꯨꯖꯥꯒꯤ ꯑꯩ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣ ꯌꯦꯡꯕꯤꯕ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯣꯐ ꯇꯧꯔꯒ ꯂꯧꯕꯤꯔꯛꯑꯣꯅ ꯑꯗꯨꯒꯤ ꯃꯇꯦꯛ ꯑꯃꯗꯤ ꯂꯧꯖꯔꯛꯏ ꯑꯗꯣ ꯃꯣꯏ ꯄꯨꯖꯥ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤꯔꯣ ꯅꯣꯏꯕꯣ ꯍꯥ ꯕꯣꯟꯇꯔꯥꯄꯨꯔ ꯅꯣꯏ ꯂꯣꯏꯅꯃꯛ ꯕꯥꯎꯂꯤꯒꯤꯔꯣ ꯅꯣꯏ ꯕꯥꯎꯂꯤ ꯆꯪꯉꯨꯔꯤꯅꯦ ꯕꯥꯎꯂꯤꯗꯒꯤ ꯅꯣꯏ ꯕꯥꯎꯂꯤ ꯆꯪꯐꯝꯒꯤ ꯂꯩꯀꯥꯏ ꯍꯥꯏꯒꯦꯅ ꯇꯧꯅꯤ ꯕꯥꯎꯂꯤꯒꯤ ꯑꯉꯥꯡꯁꯤ ꯕꯣꯟꯇꯔꯥꯄꯨꯔꯒꯤ ꯌꯥꯎꯔꯤꯕ ꯌꯥꯎꯗꯦ ꯕꯥꯎꯂꯤꯒꯤ ꯉꯥꯛꯇꯔꯥ ꯕꯥꯎꯂꯤꯒꯤ ꯌꯦꯡꯕꯤꯌꯨ ꯌꯨꯝ ꯀꯩ ꯂꯩꯍꯧꯔꯤꯕ ꯑꯅꯥꯟꯕꯁꯤꯡꯗꯨꯗꯒꯤ ꯑꯅꯥꯟꯕꯤ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯊꯣꯛꯂꯛꯏꯁꯦ ꯁꯤ ꯇꯧꯔꯤꯁꯦ ꯍꯦꯔꯣ ꯇꯧꯔꯤꯁꯦ ꯍꯥ ꯅꯪ ꯅꯃꯤꯡ ꯀꯔꯤ ꯀꯧꯌꯥ ꯍꯥ ꯖꯦꯛꯁꯟ ꯌꯨꯝꯅꯥꯛꯇꯤ ꯌꯨꯝꯅꯥꯛ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯖꯦꯛꯁꯟ ꯅꯪꯒꯤꯗꯤ ꯀꯔꯤ ꯃꯥꯂꯦꯝꯉꯥꯟꯕ
Kayum Pebam oh lo ai asigi daromgi yum mama tara leise amta keno tawgen tawun aise keno da chacharu bani akhoi kari daromgi lamkhai Bontarapur akhoi Bauli tawraga Bontarapur changadaba lambi du da chacharu bani ado di akhoi Durga Puja gi Visarjan gi angakpa mong da speaker off tawraga keno khara khak namjarai ado hojiksi mamme ado aina ngasai mamang da haijagi badumaina daram lamkhai dagi Bauli tana akhoi Bontarapur taba lambi changakpa seisda maitai yung khara yung kaya no lei se swaida kuntramo pareng sida na somna kan sigi pareng sida ne ba atai di kaino ni na ibe moi di kari kakayum no akhoi kaino ni chanjomam kariya chanjomam na ba chanjomam 종주 존존밤 이밤 디 까이게 까이나 라키푸르기야 어 호직티 람비 통 누가이레네 어 시다 두칸 암 레라메 리비 밍디 베비 존존밤 베비 탱나레 팜메 두칸 시다 이다 이슈 징아마 마자 아이 한게네 난 남보이 난 민까리 밍 아유 싱아 까욤노 사가이디 존존밤네 존존 너희 cái nó sẽ năng nằm cái cái nó ai barmonigi ha barmoni kiro barmoni kabuganski adu na ti ai di swai mi ge pam mi ai cái nó ai mama swai ni dorom gi o ima gi mapam da puja gi lai ba item se kariya indon item ma kai no o dukan ma puni poyo manan lui ne YouTube channel Manindra Konsam na lai bani Manindra Konsam Hoje angang jingi puja gi mayang singna leiri mayang ya ta hagi kogi atopa kanogi mi singna leiri mi sidi mete natro mete li sabia maming hayo Romita Kayum Moirang Them ado kari nang puja gi tholei ro asi chato darom chato ro sigi daram ji dai da mete yumji nang pareng ji yung kuthra muk lei ba bo sei da akoi phampak sagala lei je wana asei da phi ga yon madu phi ga yoli ne mete ahan nupi sing hoine akoi gi thongan da akoi gi wana khagala tori se ngamjaba kari hinjang napi puthoga zonba ri muriga poga zonba tumma dei phiga so adum phisu yolina ni phi ai bu de sana sajaba phi mate khudei ba leiba ji mayang hin na zum leibra mayang sing lei o ai uchage sigi thongan maitai gi darom gi thongan paring sida isa akoi barmoni su blogging to bolauna mo lakke matam phanga di lakke ne loina chaning mi ne ado mo noi sida isa ibe ahan nam tang thena nan thaba ingang to office ki thaba ingang to mi ga khangbra noi sida leibra leibidi leiya ba do kana no hai do se phang nyami do no power jo no pi wo so no ka to na pusan ne ene ge mam ton do mo gi ne mam ton na ma leiya ba ko thabak to yi government da ne mam ton jiban no ne hai se yum da leibra puja ang sa changul sina o akoi gi moi gi samurai supriya khangbra Samurai Supriya YouTube channel Supriya du kuire ai khangi ne Supriya du unada bu kuire na koi barmoni gi ni ma khangi ne Supriya du ai bu thengna da bu ai di Manindra Konsam na leibani ligi isu sing moi chalu bani asida thengna leisabi ngakta moi chale ba puja yeng mo chalu ye mamme phal gi ni ado Darom dadi angtoina pek thale darom gi maramda khitang hangjage na changak pa sida la mamji gire adaida somda la pisira adom da karom da no ai mai lei ba sida ni ne mai lei tra de indon de che gya subira ai ni ija ni ada ani buke bonya hoi ne ado chehi gya subira ge ba thangdi ne khangdiya chehi yam mam dong ma le Marfu manga akoi minau gi ming kari kauge ai jiban jibon thabak tawi bro kari department ta
ꯑꯩ ꯍꯦꯜꯊ ꯑꯦꯟ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯇꯅꯦ ꯑꯣ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤ ꯁꯤꯗꯒꯤ ꯗꯔꯝ ꯂꯝꯈꯥꯏꯗꯒꯤꯅ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯃꯩꯇꯩ ꯌꯨꯝꯁꯤ ꯀꯌꯥꯝ ꯂꯩꯒꯦꯕ ꯃꯩꯇꯩꯁꯦ ꯌꯨꯝꯁꯦ 12ꯃꯨꯛꯇꯪ ꯑꯣꯏꯅꯤ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯉꯥꯛꯇꯔꯥ ꯁꯣꯔ ꯃꯄꯥꯟꯗꯁꯨ ꯅꯠꯇꯦ ꯁꯣꯔ ꯃꯅꯨꯡꯗꯁꯨ ꯂꯩ ꯃꯅꯨꯡꯗꯁꯨ ꯂꯩꯕ꯭ꯔꯥ ꯑꯣ ꯀꯣꯏꯁꯜꯂ ꯇꯥꯕꯅꯦꯕ ꯑꯩꯅ ꯍꯦꯛ ꯆꯪꯖ ꯕꯣꯟ ꯇꯔꯥꯄꯨꯔ ꯆꯠꯄꯒꯤ ꯍꯦꯛ ꯂꯥꯛꯄꯗꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯐꯝꯄꯥꯛ ꯑꯩꯈꯣꯏ ꯋꯥꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤ ꯌꯣꯟꯕꯒꯨꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯒ ꯍꯦꯛ ꯊꯦꯡꯅꯩꯌꯦꯕ ꯃꯨꯔꯤꯒ ꯌꯣꯟꯕ ꯃꯅꯤꯄꯨꯔ ꯀꯗꯥꯏ ꯑꯣꯏꯕꯤꯔꯒꯦ ꯑꯩ ꯏꯝꯐꯥꯜ ꯈꯨꯔꯥꯏꯒꯤꯅꯤ ꯗꯣ ꯑꯧ ꯀꯗꯥꯏ ꯂꯝꯂꯣꯡꯒꯤꯔꯥ ꯑꯣ ꯑꯗꯨꯅꯤꯅ ꯃꯤ 12 ꯈꯛꯇꯅꯦꯕ ꯑꯣ ꯌꯨꯝ 12ꯅꯦ 12ꯗ ꯑꯗꯣ ꯀꯩꯅꯣ ꯃꯌꯥꯡꯅ ꯀꯣꯏꯁꯤꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯁꯝꯅꯔꯤꯕ꯭ꯔꯥ ꯏꯁꯝ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯁꯦ ꯂꯥꯟꯊꯣꯛꯄ ꯒ꯭ꯋꯥꯂꯤ ꯂꯩꯔꯦ ꯕꯣꯟꯇꯦꯔꯥ ꯕꯣꯂꯤꯒꯤ ꯃꯔꯛꯇꯗꯤ ꯕꯣꯂꯤꯒ ꯁꯤꯒꯤ ꯗꯔꯝꯒꯤ ꯃꯔꯛꯇ ꯅꯥꯠ ꯀꯩꯅꯣ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯍꯤꯟꯗꯨ ꯉꯥꯛꯇꯅꯤ ꯍꯤꯟꯗꯨ ꯉꯥꯛꯇꯅꯦꯕ ꯒꯣꯂꯥꯒ ꯅꯥꯠꯀꯅꯦꯕ ꯑꯣ ꯒꯣꯂꯥꯒ ꯅꯥꯠꯀ ꯁꯣꯝꯗꯁꯨ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ ꯁꯅꯥ ꯁꯣꯝꯗꯁꯨ ꯒꯣꯂꯥ ꯀꯩꯅꯣ ꯂꯩꯔꯦ ꯗꯥꯁ ꯂꯩꯔꯦ ꯑꯥ ꯗꯥꯁ ꯀꯥꯡꯕꯨꯅꯦ ꯑꯥ ꯔꯥꯁꯣꯟꯗꯤꯗꯤ ꯑꯗꯣ ꯁꯣꯝꯗꯅ ꯒꯥꯡꯒꯨꯂꯤ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯤ ꯑꯣ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯕꯣꯟ ꯇꯔꯥꯄꯨꯔ ꯇꯝꯕꯁꯨ ꯀꯨꯆꯨꯗꯔꯝ ꯇꯝꯃꯁꯨ ꯏꯌꯥ ꯌꯥꯏ ꯏꯔꯥꯏ ꯂꯥꯏꯔꯦꯕ ꯀꯣꯂꯦꯖ ꯀꯥꯔꯁꯨ ꯁꯤꯜꯆꯔꯗꯐꯥꯎ ꯇꯝꯕ ꯌꯥꯔꯦ ꯑꯗꯨꯝ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕ ꯑꯗꯣ ꯑꯇꯩꯗꯤ ꯏꯅꯥꯎꯗꯧꯅ ꯊꯕꯛ ꯇꯧꯕ ꯀꯌꯥꯝ ꯂꯩꯒꯦ ꯁꯤꯗꯩꯁꯤꯗ ꯁꯤꯒ ꯑꯥꯔꯃꯤ ꯔꯤꯇꯥꯌꯔꯃꯦꯟꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒ ꯃꯤ 4ꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ ꯌꯨꯝ 12ꯁꯤꯗ ꯍꯣꯏ ꯌꯨꯝ 12 ꯑꯇꯩ ꯅꯍꯥꯔꯣꯟꯁꯤꯡꯗꯗꯤ ꯀꯔꯤ ꯅꯍꯥꯔꯣꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯗ ꯂꯩꯈꯤꯕꯁꯨ ꯌꯥꯎꯔꯤ ꯑꯥ ꯑꯗꯩ ꯁ꯭ꯋꯥꯏꯗ ꯀꯣꯂꯦꯖ ꯇꯝꯅꯕꯁꯨ ꯈꯔ ꯁꯨꯝ ꯌꯥꯎꯔꯤ ꯑꯣ ꯑꯩꯈꯣꯏ ꯑꯦꯝ.ꯑꯦꯒ ꯄꯥꯁ ꯇꯧꯗꯅ ꯀꯩꯗꯧꯕ ꯀꯩꯒꯗꯤ ꯑꯁ ꯌꯥꯎꯗ꯭ꯔꯤꯅꯦ ꯑꯦꯝ ꯑꯦ ꯄꯥꯁ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯃꯥꯡꯗ ꯌꯨꯝ ꯑꯃ ꯂꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯁ ꯀꯣꯃꯨꯅꯤꯀꯦꯁꯟꯗꯅꯦ ꯅꯦꯍꯨꯗꯒꯤ ꯀꯝꯄ꯭ꯂꯤꯠ ꯇꯧꯔꯒ ꯂꯥꯛꯄꯗꯅꯦ ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯇꯧꯗꯦ ꯃꯥ ꯍꯧꯖꯤꯛ PhD ꯁ꯭ꯀꯣꯂꯔꯒꯤ ꯑꯣ 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 ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯅꯦ ꯍꯥꯏꯁꯦ ꯑꯣ ꯑꯗꯩ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯃꯆꯥ ꯑꯃ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯣꯏꯕꯁꯨ ꯑꯣ ꯌꯥꯎꯋꯦ ꯑꯣ ꯒꯨꯋꯥꯍꯥꯇꯤ ꯆꯥꯟꯃꯥꯔꯤ ꯑꯗꯨꯗꯤ ꯂꯧꯁꯤꯡꯁꯨ ꯑꯗꯨꯝ ꯎꯅꯔꯤꯕ꯭ꯔꯥ ꯂꯧꯁꯤꯡ ꯂꯣꯏꯅ ꯃꯥꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯄꯥ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯁꯥꯒꯩ ꯐꯨꯝꯂꯧꯗ ꯂꯩꯌꯦ ꯑꯣ ꯍꯣꯏ ꯂꯧꯁꯨ ꯂꯣꯏ ꯂꯧꯆꯥ ꯂꯣꯏ ꯂꯩꯅꯕ ꯉꯥꯛꯇꯔꯥ ꯌꯨꯝ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯂꯩꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯏꯅꯥꯎ ꯍꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤ ꯏꯅꯥꯎ ꯍꯣꯏꯒꯤ ꯐꯣꯔ ꯐꯥꯗꯔ ꯍꯥꯏꯗꯤ ꯏꯕꯙꯧ ꯍꯣꯏꯒꯤ ꯃꯇꯝꯗꯒꯤ ꯍꯣꯏ ꯐꯣꯔ ꯐꯥꯗꯔꯁ ꯁꯨꯝ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯂꯩꯔꯤꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩꯅꯤ ꯃꯥꯏꯒꯤ ꯌꯦꯟꯊꯣꯛꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤꯁꯤꯅ ꯀꯔꯤ ꯁꯥꯒꯩ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏꯁꯤ ꯆꯣꯟꯖꯣꯝꯕꯝ ꯆꯣꯟꯖꯣꯝꯕꯝ ꯑꯣ ꯑꯉꯥꯡꯁꯤꯡ ꯂꯩꯍꯧꯏꯅꯦ ꯗꯨꯀꯥꯟ ꯐꯝꯍꯧꯔꯤꯁꯨ ꯆꯣꯟꯖꯣꯝꯕꯝ ꯐꯝꯕꯗꯨꯁꯨ ꯑꯩꯈꯣꯏ ꯁꯥꯒꯩꯅꯤ ꯑꯣ ꯆꯣꯟꯖꯣꯝꯕꯝꯅ ꯈꯔ ꯅꯝꯅ ꯂꯩꯕ꯭ꯔꯣ ꯆꯣꯟꯖꯣꯝꯕꯝꯁꯦ ꯌꯨꯝ 12ꯁꯤꯒ 19ꯁꯤꯒꯅꯦ ꯌꯨꯝ 9 ꯑꯁꯣꯝꯗ ꯃꯃꯥꯡꯗ 3 ꯑꯃ ꯍꯣꯏꯅ ꯌꯨꯝ 9ꯃꯨꯛꯁꯤꯗꯤ ꯆꯣꯟꯖꯣꯝꯕꯝ ꯉꯥꯛꯇꯅꯤ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯩꯅꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏꯁꯨ ꯆꯠꯂꯤꯁꯦ ꯁꯤꯜꯆꯔꯗ ꯗꯦꯂꯤ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯇꯧꯔꯤꯃꯦ ꯍꯣꯏꯅꯦ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯕꯁꯤꯗꯒꯤ ꯗꯣꯔꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯕꯣꯟ ꯇꯔꯥꯄꯨꯔ ꯂꯝꯈꯥꯏꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯅꯒꯔ ꯍꯥꯏꯒꯠꯈꯤꯗꯣꯏꯁꯤ ꯀꯔꯣꯝ ꯄꯥꯡꯅꯅꯣ ꯁꯣꯝꯗ ꯁ꯭ꯇ꯭ꯔꯦꯠꯇ ꯀꯤꯂꯣꯃꯤꯇꯔ 3 ꯀꯤꯂꯣꯃꯤꯇꯔ 3 ꯃꯣꯇꯤꯅꯒꯔ ꯌꯧꯔꯦ ꯃꯣꯇꯤꯅꯒꯔꯗꯩꯗꯤ ꯑꯩꯅ ꯉꯔꯥꯡ ꯂꯝꯃꯥꯔꯒꯥꯝ ꯆꯠꯆꯕꯗ ꯎꯠꯆꯔꯤꯕ ꯀꯔꯤ ꯄꯥꯂꯪꯘꯥꯠ ꯀꯥꯏꯗꯨ ꯇꯥꯈꯤꯗꯣꯏꯅꯦꯕ ꯑꯃꯔꯘꯥꯠ ꯄꯥꯂꯪꯘꯥꯠ ꯇꯥꯈꯤꯗꯣꯏꯅꯤ ꯀꯥꯕꯨꯒꯟꯖ ꯇꯥꯗꯣꯏꯒꯤꯅꯤ ꯑꯗꯨꯅꯤ ꯑꯁꯣꯝ ꯌꯥꯝ ꯐꯔꯦ ꯀꯣꯏꯅ ꯂꯩꯕ ꯁꯣꯝꯗꯩ ꯆꯠꯂꯦ ꯁꯨꯅꯥꯏ ꯇꯥꯔ ꯁꯤꯜꯆꯔ ꯆꯠꯄ ꯌꯥꯔꯦ ꯁꯣꯝꯗꯩ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯑꯃꯔꯘꯥꯠ ꯇꯥꯔꯒ ꯄꯥꯂꯣꯡꯘꯥꯠ ꯀꯥꯕꯨꯒꯟꯖ ꯇꯥꯔ ꯁꯤꯜꯆꯔꯗ ꯁꯨꯝ ꯂꯝꯕꯤꯁꯦ ꯍꯥꯏꯗꯤ ꯏꯁꯝꯗ ꯁꯝꯅꯔꯦꯕ ꯍꯣꯏ ꯀꯝꯃꯨꯅꯤꯀꯦꯁꯟ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯔꯦ ꯅꯨꯡꯉꯥꯏꯌꯦ ꯏꯅꯥꯎꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯣ ꯖꯤꯕꯟ ꯁꯤꯡꯍ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯐꯦꯃꯤꯂꯤꯁꯦ ꯍꯣꯏꯅꯦ ꯑꯩꯗꯤ ꯗꯤꯄꯦꯟꯗꯦꯟ ꯑꯩ ꯃꯧꯒ ꯊꯥꯔꯒ ꯁꯤ ꯏꯃꯥꯁꯦ ꯑꯩꯅ ꯀꯣꯟꯖꯕꯅꯤ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 4ꯅꯦꯕ 4ꯁꯤꯒ ꯑꯃꯅ ꯀꯩꯅꯧꯗ ꯁꯦꯇꯜ ꯑꯣꯏꯈ꯭ꯔꯦ ꯑꯣ ꯃꯅꯤꯄꯨꯔꯗ ꯏꯇꯩꯃꯁꯨ ꯀ꯭ꯋꯥꯏꯊꯦꯜ ꯅꯤꯉꯣꯜꯅꯦꯕ ꯑꯩꯁꯨ ꯏꯁꯥ ꯊꯕꯛ ꯇꯧꯕꯗꯒꯤꯔꯥ ꯑꯥꯗ ꯂꯩ ꯊꯕꯛ ꯇꯧꯕꯗꯩ ꯅꯠꯇꯦ ꯏꯇꯩꯃꯁꯦ ꯑꯥꯗ ꯃꯊꯟꯇ ꯄꯣꯛꯄ ꯀ꯭ꯋꯥꯏꯊꯦꯜꯗ ꯃꯊꯟꯇ ꯄꯣꯛꯄꯗꯒꯤ ꯍꯧꯕ ꯃꯔꯛ ꯏꯔꯣꯝ ꯂꯩꯀꯥꯏꯗꯅꯦꯕ ꯑꯗꯩ ꯃꯣꯏꯁꯦ ꯑꯍꯜ ꯂꯃꯟ ꯂꯩꯈꯤꯗꯕꯗꯩ ꯃꯥꯁꯦ ꯀꯩꯅꯧꯗ ꯂꯝ ꯇꯨꯝ ꯂꯩꯅ ꯑꯥꯗ ꯁꯨꯝ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯅ ꯀꯩꯅꯧ ꯇꯨ ꯀꯩꯁꯥꯝꯄꯥꯠꯁꯦ ꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣ ꯗꯤꯖꯜꯗꯣ ꯊꯧꯕꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯖꯤꯔꯤꯕꯥꯝꯗ ꯁꯦꯇꯜ ꯑꯣꯏꯈ꯭ꯔꯦ ꯏꯃꯣꯟꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯣ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯈꯣꯏꯁꯦ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯍꯥꯏꯕꯅꯦꯕ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯑꯩꯅ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯟꯆꯥꯔꯖꯅꯤ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯉꯁꯤ ꯏꯅꯥꯎ ꯖꯤꯕꯣꯟꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯗꯔꯝ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯌꯨꯝ 12 ꯈꯛ ꯇꯥꯕ ꯉꯁꯤ ꯑꯩꯅ ꯕꯥꯎꯂꯤ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯛꯇꯥꯛꯆꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯉꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 12 ꯇꯥꯡ 12
ꯑꯩꯈꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ 많이 많이. ꯃꯝꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯄꯨꯡ 5:30로 5:30다 ꯄꯨꯡ ꯃꯝꯃꯦ ꯁꯤꯗꯩꯁꯤꯗ ꯃꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯗꯔꯝꯗ ꯂꯩꯔꯤꯕ ꯏꯅꯥꯎ ꯆꯣꯟꯖꯣꯟꯕꯝ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯕꯣꯟ ꯁꯤꯡꯍꯒꯤ ꯃꯌꯨꯝꯗ ꯂꯣꯏꯁꯤꯟꯖꯒꯦ ꯏꯟꯗꯣꯟ ꯑꯩꯈꯣꯏꯒꯤ 이마라 이마기 밍디 사비지. 사비트리 까욤 닝온 이밤디 까라이기노 선마야까지. 몬트라폴 몬트라폴기야 몬트라폴 닝온이네 라이섬네 라이스람라 호이 완전히 걸리고 이번에. 그노도 비쇼짓도 nga랑 우나저레 이마기 뭐 파신 토에 얌 짜우나 깔리네 마디야 호이 바니 이마 사비트리 사비트리 돈 이베마 사비트리가 땡나저라가 ngasi기 아이기 바울리 saktakjaba ga loinana akoigi daramda tariba maitaising mamgare ada yum thong changjaba ngamdare matang asida loisinjage tabiriba yingbiriba khwaigi mafamda sanathongi manendra konsam ahakna ngasigi oina lolukchabaga loinana khurumjari